Ladakh region da bu oigira Arunachal Pradesh da bu oigira India amasung China thangnaduna leiba border gi jaga sing asida Indian Army amasung Chinese Army ani gi marakta ngaihak leitana ngangkhatnaba si haukiba matam khara sid aikoina aduma ukre Kangfan gi oiba mafam sing asida gi hendoraktuna hojik ising gi lambi oiriba Indian Ocean asibu dominate tawnabagi damakta India amasung China yamna kanba Cold War ama haukre India gi yumthangnaduna leiriba apikpa country Sri Lanka, Maldives, amasung Bangladesh na chingba mapangil zonba countries sing asi lakadoriba matam asida yamna mayak sengna India da align tawgadoribra natraga China da align tawgadoribra haibadu khandaba yadabagi moong amada lakadori hairiba countries sing asigi foreign policy gi oiba decision lawba matamda karigumba section hokduba taragadi ngasi Myanmar da oiriba fibam asisu makoidasu amuk oiraknabagi lambi ama oibasu yai Mayam pumna maku Nganba Khuman anauba video update amada amuka na taram nokjari. Video asida hojik India amasung China animaki maikaidagi Indian Ocean asibu dominate tawnabagi damakta yamna kanal thengnariba Cold War asi amuk yengminasi. Haukiba sahi khara asida Sri Lanka hairiba yamna pikpa mapangal kanjadaba island country asigi sothaduna leiriba economy asigi khudongchaba loksinduna China gi maikaidagi Sri Lanka gi mafam kaya amada makoigi oiba project kaya ama sagatpa haukre. Hairiba project sing adugi manungda chauraba jahas kaya amagi hithangpam sagatpasu yauri. Hairiba hithangpam asida China gi maikaidagi yengnabagi leiriba khusu khulai sing asibu yengthokpa ngamma spy ship kaya ama hanjin Sri Lanka tamna thajilakpadagi India China amasung Sri Lanka wafam atuda hanjin mungnakiba haukiba matam khara sida paucheda ikoina hanjin thengnakre. Sri Lanka dagi hendoraktana hoji amuk Maldives hairiba country sida mu China si khongda senkre. Maldives hairiba country sida handak election gi result haidokraba matung sida yamna pro China oiba lengak ama lakhibadagi India gi army sing phawba Maldives ta leiba yaroroi haiduna tantorakpagi pawsing ekoina thengnakre channel asida su thokdo khudingma asi hanjin nainaduna lakrabani ikui kudringaida China gi maikaidagi anauba spy ship amasu Sri Lanka tamna tharakpa adu India gi pressure na kanman khibadagi Sri Lanka gi lengak na sanghallaroi hairakpa adu hendoglaga Maldives hairiba country sida khanjin kribani India ga matam kuinedagi amasung chapchaba yengnaba ama oiduna lakliba Pakistan hairiba country siga China ga leiriba mari asidi mayamna thoidok hendokna khangnarabani matam kharagi mamangda China gi maikaidagi Pakistan da warship animagasu khudon tawba leikre Pakistan gi Gwadar port hairiba sisu hojik China gi control da leiribani mafam asidagi ni military exercise tawsinduna India da amuk kihan khangalakhibadusu Masipumna masi thengnanabagi damaktani India gi defense ministry gi maikaidagi Lakshadweep Island singi manung challiba Minikoi Island amasung Agati Island ani sida anauba military base ama sagatnabagi damakti yamna kana honaraklibasi Ikhang khanghaudana Indian Navy gi maikaidagi Indian Ocean amasung masiga manak nakpada leiba samudragi mafam kaya ama sida anti pirate amasung anti terrorism gi oiba operation kaya ama yamna kana chatharakli Ikui kudringaida Gulf of Aden gi manakta US amasung India ani punduna hottest rebel gi mathakta chathakiba operation adusu panba yai Somali pirates sing na fazin juna thamlama miyoi kaya amasung Indian Navy gi maikaidagi kankre. Indian Navy gi maikaidagi makoigi warship amasung makha kaya ki oiba kulai sing puthokhtuna lepa leitana counter terrorism amasung anti pirate ki oiba operation sing satharakliba si pirates sing ngakthokpa mafam asida lakliba miyoi sing amasung cargo vessel singba asibu ngak senba khakta nattana China amasung India gi yumthangnaduna leiriba country sing asida India gi maikaidagi kari tawba ngammage haibadusu yamna chawnu ulibani Handak ikui kudringaida China dagi tharakiba Siangyang 03 haiba spy vessel ama Sri Lanka da sanghankiraba matungda Maldives da amuk changkriba adu India amasung Maldives ka ki oina kaitharakliba mari asida amuk ka hena henchinnabagi maram ama oire India Navy gi maikaidagi hojik asi Indian Ocean gi oiba mafam kaya amada Maldives ki manaktabu oigera Sri Lanka ki manaktabu oigera natragana Bay of Bengal Bangladesh nak mafam sing asida Makoi gi oiba presence asi aduki matik yamna hengal halakre amasung India gi Navy gi oiba power asi lepa leitana so tawri Nakalabarum dasu Andaman Island gi Port Blair hairiba mafam asida leiriba INS Jarawa haiba India gi military base asisu mapangal kankat handuna Strait of Malacca asipu mapung fana control tawba amasung Myanmar Bangladesh na chingba country asibu check tawduna mafam asida China gi oiba presence asi hengat handunabagi damakta yamna kana honari Indian Ocean gi Maldives amasung Pakistan gi naknaba jaga sing asida India gi interest asibu kanduna thamnabagi damakdana Lakshadweep Island gi manung challiba Minikoi amasung Eketi da INS Jatayu haiba anauba India gi military base ama sagadoribasini
Himalayan region asidara Indian lanmi amasung Chinese lanmi ani sina border gi oiba jaga sing asida fong na muknari nakal romda samudra gi oiba jaga sing asi dominate tawna bagidamak yamna kalaba cold war ama chathari. India gi yumthang na duna leiriba country sing kudamoina Maldives, Sri Lanka, Bangladesh, Myanmar na singba country sing asibu nakal ani maki maikaidagi makoi gi oina bagidamakta yamna kanna misang khomnari. Mafam sing asida India na su makoi gi mari chet palenga ama lakna bagidamakti yamna kanna honari. China gi maikaidagi su makoi gi mari chet palenga ama laktuna makoi gi policy sing adubu Indona chathanna bagidamakta honari. Amabu ogira hairiba country sing asidi masana pamgira pamoira lakaduriba matam asida India amasung China gi marakta yamna luba fibam amada lakaduri. Maramdi hojik India amasung China ani gi oiba tension asi Indian Ocean da aduki matik yamna wangle. Karigumba China gi interest ta kanaba yaba thaba ama tawrure India na amuk sawgaduribani. Masigi onabada India gi interest ta kanaba yaba thaba ama tawrubasu China na mu Ocean dona sawgaduribani. India amasung China gi marakta leiriba Bhutan haiba yamna pikpa country sisu matam kuinadagi India ga yamna mari chetpa country ama oina laklibani. Bhutan gi territory kaya amadasu China gi oiba construction kaya ama sagalakpadagi makoi ani gi marakta bungnabasu leibani. 2023 loisilakpa amasung handaki sei asi haugalakpa matam aduaida China amasung Bhutan gi oina leiriba chayena basu loisinabagi damakta Bhutan gi luchingmana China da satuna hanjin mifam bangthorakpadagi India na summi paiduna India amasung Bhutan lenga ani punduna hojik India ga Bhutan ga thangnariba bordering oiba jaga asida kilometer lising ama sangba highway ama sanabagi damakta lauthoraklibasini. Bhutan na leiriba sisu yamna maru oiba mafam amadani maramdi entire Northeast India asibu mainland India ga connect toriba Siliguri corridor natragana ikona Chicken Neck corridor haina khangnariba asi Bhutan ga samnaduna leiribani maramaduna Bhutan asi China na paisin kiba taragadi China na Northeast India asibu mainland India dagi masa kaktatbugumna kaktatpa yabagi fibam amada lakadoribani fibam asimang Nepal da su oiribani India gi maikei dagi su Nepal asi India da singsinnaba China gi maikei dagi su Nepal asi China da singsinnabagi damakta kanna honari Housing Myanmar da tokliba irang asida India amasung China ani gi maikei dagi chathariba lalongi matangdadi mayamna hena loina khangnarabani matang aduda video amasu semjakre haukiba matam khara asida India amasung China ani gi marakta tension asi kawang wangkhalakliba sigi maram kaya ama leiri India hairiba country asi matam kuinadagi yamna diplomatic oiba amasung tasin usinadabagi mawong amada adum lakpani adubu haukriba chei khara asida India gi foreign policy asida yamna aggressive oiba mawong ama ikoina uba fanglakli ngarang nahandasu India asi UN gi permanent member oiba fangdabagi damakta UN da thadaramba fund adudagi 54% kakthakibassu laikre hojikti India su atopa country gumna power project tawduna mapangal so tawduna bagi relation form tawbagi mawong amada lakle nakal amaromda hojik asi China asi mapangal yamna kanmalakpadagi US ki maikaidagi China asi bu counter tawnabagi damakta China da thadaramba paisa singa du tapna laukthoktuna India na oina mohot simduna hojik India da paisa thadaba horakle kudam oina hana China da saramba iPhone singa du hojik India da su saba horakliba sini 2023 da Russia amasung Ukraine gi oiba lanfam asi thokraba matungda global stage da maru oiba player oiriba super power country sing asina interest manaba country sing ka punsinduna tongan ba mawong amada grouping tongnabagi mawong ama lakli khudam oina Iran da saba drone sing Russia gi maikidagi sisinaduna Ukraine da attack tawrakpa amasung Russia amasung North Korea gi oiba anoba friendship nakalama room da US gi maikidagi China hairiba country sibu global superpower ama oiraktanabagi damakta thingnabagi changsilliba khongjang asida India su saruk ama oihanduna US ta mateng tawsilli masida US ki matung induna chatliba amasung democracy ki basis ta chatlibani hairiba leibak sing khudam oina France UK na chingba country sing asisu US ki matung induna hojik India da kanna mateng tawsilakli India gi maikaidagi hojik yamna aggressive oiba policy sing matang lokalakliba asi hojik India hairiba country asi mapangal kanba country ama oire atopa country sing na tawnariba adugumna makoisu thengnaba ngamlagani haibagi mawong amada ulaklibani maram asina suni kariguma China na mapangal asi kankhalakpa taragadi US ki leiriba hegemony asibu thugairakpa tare haiduna pakhattuna hojik China bu yamna kana namthanaba hotnariba asika chammanana China gi maikaidagi su India asina mapangal asi ka hena kankhalakpa taragadi China gi leiriba fibam asida soklakani haiduna India asi maikai khudingmaktagi question nabagi damakta honaribasi hairiba maram kayasing asinani hojik China amasung India gi marakta yamna kanna mungna ragliba asi
ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯨꯛꯅꯔꯛꯀꯗꯧꯔꯤ